Bangladesh ta anauba oina Muhammad Yunus na PM oina wasuk lawkhraba interim government asi India gi oina sound akiba piba lengak sasan ama oigadawri Bangladesh ta Sheikh Hasina gi government tukhraba matungda Bangladesh ta India gi mayok ta leiba Pakistan based tawba Lashkar-e-Taiba yauna terrorist group kya Bangladesh ki hakchinba organization singa anakpa mari leinabana masigi activity sing hengalakpa yana leiri haina report tawri Pakistan ki Army Spy ISI asi Bangladesh ta base tawduna India ki North East ta masigi masamarel sing sandurakpa yana leiri hari maroina Bangladesh ta handak nauna semkhiba interim government si US ki asobu khut yawbana India ki oina di Bangladesh leba si asoba yingthinabam oirakadore hanisu pause the report tawri atopa pawmana Bangladesh si amata North East ta SLMP biyaru hena Amit Shah da memorandum piduna takshinkhre hairibasi awang nungpok to makhatana Bangladesh miwemat SLMP biyaru hena Home Minister Amit Shah da North East Student Organization Nesona memorandum pisinduna takshinkhre hairi hairibasi hawkiba ing sogli singa magasama pangani fugotareta India ga yumthang nariba Bangladesh ta gimiyoi kya awang nungpok Bharat sangshilakibana maramoiduna lamdam sig yelomi kya gi masing hantarakiba thengnakhre hainasu pali maram sing siasina Bangladesh ta hujik thokli irang shin maram oidana awang nungpok makata ba Bangladesh miwe mata SLMP biyaru heri haina Home Minister takshin kibni Manipur top channel ki maikei gi maroi bi I pausing myam da thamjagi ahanmada lanjenaraba singi da maklengak na matik sab lo simbiu India block Manipur lanjenaraba miyam gi compassion rehabilitation amati settlement gi matik sab lo amat lengang na semu ek ningthina satna hodrabadi lanjenaraba singi tungi punchida hena awaba mayuna gani haina opposition India block Manipur gi maikei gi fongdorakli Congress board ngasi permission unaba amada MPCC ki working president oiriba India block Manipur gi mihut case Devabratan fongdokibda irang sida mayu maikei mangtak tuna lanjena tun leidiba miyam gi compensation rehabilitation amadi settlement gi matik saba lo ama leng an sempam thui ek amaning thina semduna satna hodrabadi lanjenaraba singi tungi punchida hen awaba mayung narakani tha taraga mangarom helaba Manipur gi irang siga Delhi Gujarat amadi Sikh riot ka sangam nabi yarwe kumza English ngamaga samapan ga marf gutre ta thokiba Sikh riot ki pinaba lepkiba compassion gi sentam Manipur setna bi yarwe ek asigi oina tokhaiba matik sab officer sing haptuna asuma maikele se thana bohona bi hainasu magna lainga ke pungning sing silakti makasa tarak poina to perform education department gi mathak ti yengsin binaba desam na CM ki pungning sing singkre isterasina haukiba tha taraga mangarom asida khamthengna awaba mayuknari ngai ser asida education department aran mathabak thong kya sathaduna education gi lamda Manipur si laikha ta len Democratic Students Alliance of Manipur desamna aphong sirol ama tha duna chief minister gi pungning singkre desam gi mekedi gi chief minister da pisin ki ba sirol aduda Housing Lady Education Director asigi makhara department asina government school da mahiroi sing tambagi masing enrollment manipulate tawduna Samagra Shiksha Abhiyan SSA ki makhara center gi yamlaba senpham sing lathukle State Education Department gi UDI SE portal da piriba data gi matungina sashinaba mahiroi sing fuga manga gi mathakta enrollment tawre haba takli mahiroi sing gi center gi loba senpham si sahida lupa crore samaga taraga nipan lomni masi Manipur gi apanba SSA gi budget ki sada kunni hari State Project Director SPD na mahiru amada lupa lising kun ngataru kisangda center gi senpam nokthari adubo miyoshina department asigi sar sekpu budigi state asigi education sector laikha tarakli magna kumja English ngani ga kundagi August thadagi SPD oina thabak puba horakpadagi Central Government ki Performance Grading Index PGI sangkumja English ngani ga taraga mapanda satre ko humpuga taret oiramba du kumja English ngani ga kunga mathoida sangwa ga taraga ni thoida hantaduna hanthabigi sang si sa da kuntragum doire masidanatana access infrastructure and specialty governance process amasum teacher education ki lamdasu Manipura national average gi hantana leidi haidi kumja English ngani ga kunda primary gi thakta mahiroi drop out ki sang sa da nipan oiramba du kumja English ngani ga kunga mathoida sa da
13.3 hengalakli masi laiba asi goina khwaidigi sang wangbo oire hausik laidiba director sin lamphel da laiba directorate office ta phambaga babupara da laiba SSA office ta phambaga ani asi sangdamna bada babupara da phamada sad marfu oibadigi state asik education department kudung sarab kya mayung hali karigum director sin SSA go office ta phamli bano haibiki interest pipum kudimona khangi director sin qualify oidaba miyoising oza oina hapsilamba thaudoka mari lenin handakta mahiroi lupasina babupara da laiba SPD office ta thomjinba thaudok laikre adobu laibak thibari khongjang sangsinba mahiroi sing police na phaba punbagi thabak sa takhiba adumangna miyoi asiki mathakta khongjang sangsinba sing namthana bu hotnari hab takle asiguma miyoi sina lamdam asigi mahiroi lakya gi tungi punsibu mafam maram khangdaba amamma make amada puduna satale hari Haukipsai mangasi department asina sading tawbigi sang sada nifutre hengakrabasu education quality di hena phibam soksilakli asiguma phibam asida karigi damak minister amasum education minister na tumina khangsina dana lagibna lamdam asigi mahiroi kya amagi tungi marai tamangam daba phibam ama laklaba matam sida state government sabsaba thabak lokat piu hainasu minister ki puning singsinki Atopapon political dialogue natana waration purapangam emnara Manipur sahi ama helaba thoklibi irang asigi waration purapaibsi political dialogue sa thavanatana atai lambi lairu haina veteran politician Dr. Moirang Themnar na phongtokre All India Trade Union Congress Ayuk Manipur sinduna ngasi Manipur Press Cup ta pangthokiba state level trade union convention gi nakalda Paumising unabada Ayuk Manipur president oiriba Dr. M Narana mataki wafam asi phongdokna duna manghai Manipur thuklibu wathuk asigi waration purakna honabada lengak paiminariba political gi miyoising thamoising na hotnaminaba mathautai sai helabi irang asida miyoi lising humfugi mathakta mayum thadoktuna lanjena duna relief camp sing sangjafam lawduna ngasi phawba wana khangduna leiri awaba mayuknariba miyoising asi mausagi punsida hanjinhanaba madi masagi mayumda hanjinma yanaba hotnanaba khananainaba ama mathau tarakpa ngasigi tharom asi pangthokpanaki Amaramna sai kyadagi Manipur miyam ki lifeline oiriba national highway ani Imphal Jiribam lambi amasum Imphal Dimapur lambi ani asida atat akham laitana athingba kya piraklebasi koknanaba highway protection forcing provision asi Manipur apply tabikam thui loinana tungan sinphamna thabak suriba workers sing da matik sab kusuman piduna sapmanaba thong amadi hingminabagi pandam ama phangnaba honapam thui hainasu Dr. M Narana phongdoki Thauramadu Manipur Human Rights Commission Yihanagi Acting Chairman Khaidam Mani Ayuk Manipur ki General Secretary Laisram Sutin Kumar Amadi Nupi Marup ki Patron Member S Sorojini Susaruyaki Atopapa Amadana Irang asida media su victim oire Niskant Sapam Irang asida media su victim oire Imphal Dimapur lambi ge modbung gi mapam amadagi hijack tawduna media house ki newsprint sing mai thaduna mangan khiba simak laibak thibani laibak na ingta papurakna bahonariba simak thugaiba thawong haina kaishamthong kendra gi MLA Nisikant Sapam phongdokre Tarani thui suba Manipur Legislative Assembly gi ngasi pangthokiba mifam gi 0 hour da MLA sin phongdokibada Imphal Dimapur lambi gi modbung gi mapam amada ngarang sakhangdaba khulai paibsingna media house ki newsprint purakpa truck ama hijack tawduna mai thadokiba simak lebak thibani Manipur thoklibi irang sida media phaw victim oire thawdo asigi matangda driver sina phongdorakpagi matungina KNF na satakibani hairi transporter sina thawdo asigi matangna Kangpokpi district ki SP da phone tawduna paw phawnana bo honabarasu phone pairakhide haiba khangmamre SPS na karigi response pirakhidribano hainasu magna house ta wangki security personnel singma masagi mathau ningthina tahoningbi apama phongtokladuna national highway da matam supada ayat apan laitanaba naga trades union lakholakpa thabak thoram singbusu magna thagatpa phongdoki loinana mai thadura mangan khibadu yawhodaba rail sing written taronaba mari lainaba singda apel tawduna thawdo simak laigana ingta pahanjilangna bohonariba thugaiba thawongni hain suman phongdoki Makasa tharak poina kangla pawgi editorial mem na thamjagi Manipur gi politician singdagi tamjaningai oiba kari leidibage Manipur gi miyamna awabagi pankhai yauna khamthengna mayuknaraba pawwa political party sing ama toina punsinduna kari tawsigi haina koksung sinma ngamdana leidibasi lebak thibani
Political parties party ki khenaba thamdana miyam gi awaba ko honanaba kok chungsinanaba honadaba haibasi miyam gi khandaba masagi party khakta gi khanba amadi miyam bu lusingbagi matik sendabagi khudamni miyamna kham thengna awaba gi saitheng mayungnaribasi mataw kramna ko honanaba hotnagadagi haina khanbagi muhutta makoi masil gi marakta kalak pena hunna ngangnabagi sin kangjai sathanabana khang hairaba politician ni haina lawbagi thawangsi peningai widi asiguma makalgi politician sing asigi masatna asyengba politician sing dagi tamjaningai oiba masat ado puma mangale status da lairiba political party amari party sing gi lusingba sing dagi tamjaningai oiba masat amata laitabadagi politician sing da thajaba thambagi mohutta makhoi sing ubuda hangoiba poknabagi phibamda lairakliba lebakthibane politician sing gi phajadaba thaksi kaksi wangang sanga amadi makoina maraibak miyam gi mafamda amatu oina mi yengma ngamdaba tola taraba sing suri nomliba lami sing gi dama yaifanaba khanba phidamningai oiba matik mayai gun sing aduda miyamna maru oina inkhalakliba tungi yumbural oigadoriba singna parat tamningai amata letre asengba politician lusingba sing gi mafamda maraibak miyam nungsibagi ihul kathokpa miyeng sanba manung mapan phawna thabuk tawba misang mikhai naidaba senja thumja tawdaba asan mirai naidaba madi miyamna piba thajaba sing ngangna satpa singthaningai oiba matik sing aduda miyamna makhoi gi mafamda thajaba thamle loinana miyamna makhoi digi mangjil thaduna maraiba ki damak thawai thaba phawba ngami asengba politician amadi lusingba sing gi maraiba miyam nungsiba amadi kathokpa ngambigi matik mayai sing adu tungi mirolna sakna sonaduna matam punamakta shiba naidina lei makoigi wari singbul sing mairoi sing gi syllabus ta haptuna mairoi sing bu maribak nungsiba ngamnaba para oina takpi tambi adubu manipur da laidiba political party gi lusingba politician sing gi mafamdagi miyamna tamjaningai oiba kari laidibage makoigi puksel sengdaba senban thongda lebak nungsiba saba misang mikhai naiba senja thumja hunna ngangnaba thaksi kaksi leitaba singga khutka manadaba lusingba saba gi matau sing adu tamba tarabadi Manipuri khunai miyam laikha tana mangkhinabagi maram oirakani maram asimang angang singi mai masing tambagi syllabus da lamdam asigi politician sing dagi tamjaningai oiba amata laitabadagi syllabus haptabani South East Asia da maning makha tamlakiba Manipurna India gi fibanungda tindringai gi mamangi masak naiba ningthaurel sing amadi maribaki maning tamanga na bokhonabada thawaina ponta pihiba athauba singi oinadi angang singi syllabus ta hapamadi makha tana hapnaba uba phangli mataw asum ngasigi lengak lon gi thawai pangnaba leidu political party gi lusing sing lengak lon gi thawai panghiba amasung pangliba lusing sing ke mai ke digi miyam gi damak singthaningai oiba masak thopo thabak sing toroklabadi ngasigi amadi tunglam sat ki mirol na makhoi gi minglen sakna sona badana tana puari da munaidana mai iduna leihogani ngasigi politician lusing singna masel hunnangang naduna sin kangjai chathaba amanamabu thajana da barebaki weba issuda punal leminabagi mugut magi political ge khudung chaw lawna bo khona basing khudak tagi leptuna political party khena bu khudimak thadok minaduna irei bak amasum irei sa singbu kannana bu khongpam sena leminaba ngamlakpa matamada asengba politician amade lusingmagi masa adu miyam uba phanglakni politician sing marai bak amadi miyam gi damak singthaningai amadi tamjaningai oiba thabak amata pangthokpa ngamdrabadi aduguma politician adu asengba politician natti heba kangla paw editorial myamna thamjari makasa tharakpona paujal pausi digi topapom assembly the BJP gi MLA na minister da takhatkre khumbayai haiduna panghukumba panghaida haijin bigi sanabi assembly the minister singna tawbigano TI Syam Kumar BJP na lusingba N Birengilenga sida yauriba andro AC gi MLA Thanaujam Syam Kumar na Yaripok tagi kaithalwan bitaba lambi mamangi session dagi CM gani haina assembly house ta laktokraba sungasi phawba CM dribasigi matana hangba wang amagi pakumda BJP masal takanakre Housing Satharibe Assembly Session asida Star Question 304 da TI Syam Kumar na lambi asi CM nabagi tamang PMGSY gi senthang makhada senba sahi English ngani kunga humdoi punga mari da yaukre haina palabasu hauju phawbi goina sembi tabana maram oiraga kendra gi miyamna mangona thajadabagi wafam kya thamliba sigi yenglaga thabak haugadaba chapchaba numit amadi house ta thambiyo haina minister gi pungning singsikhi MLA Syam Kumar gi wafam adu taraga minister hai lambi yadabana maram oiraga
ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯕꯣꯠ ꯀꯥꯔꯣꯏꯗꯕꯒꯤ ꯐꯤꯕꯝ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯦ ꯏꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯂꯕꯗꯤ ꯑꯣꯒꯁ ꯅꯠꯇ꯭ꯔꯒꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕꯒꯤ ꯇꯦꯟꯗꯔ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ MLA ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯍꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯈꯨꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯃꯔꯝ ꯆꯥꯗꯕ ꯄꯥꯎꯈꯨꯝꯗ ꯈꯨꯝꯕꯤꯒꯅꯨ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯗꯕ ꯄꯥꯎꯈꯨꯝ ꯄꯪꯏꯗ ꯏꯁꯤꯟꯕꯒꯤ ꯆꯠꯅꯕꯤ ꯊꯥꯗꯣꯛꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄ꯭ꯔꯣꯖꯦꯛꯁꯤ ꯌꯥꯎꯔꯕ ꯁꯦꯟꯊꯪꯁꯨ ꯄꯤꯔꯛꯂꯕ ꯑꯃ ꯇꯦꯟꯗꯔ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯣꯡꯗꯣꯛꯄꯤꯌꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ MLA ꯑꯃ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯄ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯕ ꯑꯁꯤꯅ ꯃꯤꯈꯜꯗ ꯃꯥꯏꯊꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ PMGSYꯒꯤ ꯄ꯭ꯔꯣꯖꯦꯛꯇ ꯌꯥꯎꯔꯕ ꯃꯔꯝꯅ ꯋꯥꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯔꯨꯔꯕꯁꯨ ꯄ꯭ꯔꯣꯖꯦꯛ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯁꯦꯜ ꯂꯩꯔꯕꯁꯨ ꯐꯥꯏꯅꯥꯟꯁꯇꯒꯤ ꯆꯦꯔꯣꯜ ꯑꯃ ꯉꯥꯏꯈꯤꯅꯤ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯃꯇꯝꯗ ꯃꯤꯅꯤꯁꯇꯔꯅ ꯆꯞ ꯆꯥꯕ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒꯅ ꯊꯥ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤ MLAꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯐꯥꯏꯅꯥꯟꯁꯀꯤ ꯄꯥꯎꯈꯨꯝ ꯃꯇꯨꯡ ꯏꯟꯅ PMGSYꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯛ ꯏꯊꯣꯛ ꯏꯁꯤꯟ ꯇꯧꯕꯗ ꯃꯇꯝ ꯆꯪꯏ ꯂꯝꯕꯤ ꯑꯁꯤ ꯌꯥꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨ ꯎꯔꯒ MLAꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯦꯡꯂꯒ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯊꯕꯛ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯄ꯭ꯔꯣꯖꯦꯛ ꯑꯌꯥꯝꯕ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯍꯧꯗ꯭ꯔꯕꯗꯤ ꯑꯇꯩ ꯃꯇꯝꯗ ꯁꯨꯕ ꯌꯥꯗꯕꯅꯤꯅ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯒꯤ ꯂꯝꯕꯤ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯟꯗꯔ ꯇꯧꯗꯨꯅ ꯊꯕꯛ ꯍꯧꯍꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯁꯣꯏꯔꯔꯣꯏ ꯍꯥꯏꯅ ꯍꯥꯎꯁꯇ ꯔꯨꯔꯦꯜ ꯗꯤꯕꯂꯞꯃꯦꯟ ꯑꯦꯟड ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯄꯥꯔꯇꯤ ꯃꯁꯦꯜ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯇꯥꯈꯠꯅꯕꯁꯤ ꯍꯟꯗꯛꯀꯤ ꯃꯤꯐꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤ ꯍꯥꯏꯕ ꯄꯥꯎ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯝꯕꯤ ꯐꯠꯇꯕꯅ ꯈꯣꯡꯅ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯕꯖꯥꯔ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯁꯨ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯗ꯭ꯔꯦꯟ ꯁꯦꯝꯕꯤꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯕꯅ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇꯕꯗꯒꯤ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯅꯥꯛꯌꯦꯠꯇ ꯂꯩꯔꯤꯕ ꯂꯝꯗꯤꯡ ꯋꯥꯡꯖꯤꯡꯒꯤ ꯃꯤꯌꯥꯝ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯋꯦ ꯑꯁꯤꯗꯒꯤ ꯂꯝꯗꯤꯡ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯑꯃꯗꯤ ꯇꯦꯟꯊꯥ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯍꯥꯏꯋꯦ ꯇꯥꯏꯅꯕꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯈꯣꯡꯅ ꯆꯠꯄ ꯐꯥꯎꯕ ꯌꯥꯗꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯂꯝꯗꯤꯡ ꯂꯩꯁ꯭ꯔꯝ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯅꯥꯛꯌꯦꯠꯇ ꯗ꯭ꯔꯦꯟ ꯁꯦꯝꯕꯤꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯂꯝꯗꯤꯡ ꯏꯗꯨꯀꯦꯇꯦꯗ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯦꯋꯥ ꯂꯝꯗꯤꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯁꯤꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ